Hello mayam, good morning mayam. Hoji ayuki di habi yadre. Hoji nundingi pung aniga minute kun tareba. Ada mayam akogi di chak thong riya bane angang singju school legi lakpo matam jawre. Aise ayuk tagi chak sa da bagine khon ga se ipha phajal leba. Wa reba. Chak sa dra se dum wa bane ba. Ado duna khon ga se ipha phajal ngareba. Ado mayam akogi amu Jumang bane handakti ne akogi sagai da akogi lerakta akogi tay malay hidreba adogi mapasu chakhreba jumda ko mapasu ngarang se night duty tawraga ade ma duty halakpaga dum jumda chakhreba mai thaba khopado aduido nangna baina chakkhare do ma hojik pho halaktrieba thabak loidriba kaino karaga buti phone tawrakadamneba aisu mangna duga chakhibanina dum moina karaktingai gi chak thongbada nungai tatana dum leiraba akhoi ta saboi de kaidaba maksu laga chara do minane thabai ngando loira kanda aduga gi thongaga chabado aduna dum phagadra khana aisu dum ngai rebane da mayam dum wari da pung ani makhai ta sangi do mini manga ta ngai gareba aisu chak lamana loira angang ju laga ne och kumba dum pijaraga thamdorabane ba Apana he phone tawrapaga de aisu dum chak to thagalataba pung ani makhai tare tabaga chamanare se ana ka loina pungchai chari pamongju blanket kari loi pungchai chare ba asigi se ngarang ta loisa pholai maya muji thabai ngang lore da maksu thoklani ana phone tawre ba ai chula jeng ayuk tana chamthoga thamamba ki jeng okoi mathak je sat ha bani ne mathak ta hogdong gumba se dum leiba aduna moi chongtok chongjin tawbada chapra jam tai ba da ai huji chak thonga ga ina sida tawre aduga mayam akoi gi fridge se ina chakhumda pusalle ba pung 3 tare ai angang hin school hale Uni hippy cái giang thùng tôi nó tàu vòng khang đe khôi nà ju sắc làm mà cái nó chọn prasa lấy cái này được xí giang dây nó alu thì cái đó ngan chân cái đó moro kanji cái tàu đó cái đấy cái tomato ju cái cái xí su ngọc sắn đôi ní được alu mấy poi nó chả này chả thì mấy school hala cái hoa đó cái bắt thở nó tung cái iru thua cái ấy cũng hôm hè là bông sắc lôi tri Tawang khangde duna alu sima bora hore koi budi iron ba dum tawna jakhan ni ngang hangdo chaba do moi changa roi ba duna alu sima bora husalle pa chu jik thungarani ina ne mama ki lipstick khara order to ke ba ka adu do hujik thungare thonga ngai na leira ba adu do lipstick color su charake adu ga kana gumna pamba de ga so ai link to description da apsaram ge mai apsanga go order to su ko adu si polo ru ge Mafamse sida leire lipstick ni ko ai ucharake aina pamjaba machu mamangda mu lau khare adui do loi thoki badaki angka ga muk order do salini yam phajabani machu da hauji so offer leiri bani ase se yang lake ko khwang du na bana se Peti pharaga khangi ni khwang se na bana ai kai hai du no khangde ai sari yam noi bane ai je ka noi gi pot chiga asigi aina laujari ba order to jari pot chiga jumbi ro kai no sibo dalai jare Harauba ba asine ba color do sida leire color ahum do sida leire mamang da su lawgram ne sigi se yam nungai ba sijina ba khunu ngai ma adu yam ka mu lawri ne abaina se asigi ma chu ahum sini mayam color ahum do sida leire ne khara lawtho su thame si ma chu injo sida leire Karama machuna phajai ke mayam comment da hairau ko wakhandi sakthi na nungai jare ko mayam jengu se aina thaja ki ba motor do maru do ising da tinghala dum langjan gi bana ba ina ne ko aduigi hojiti motor panjari ene yengu do motor pale sigasu motor pale sonda su lai sala e
Nungai he isana thajaba motor pambidagi ka motor ga chadore as sigana alu wa alu se mana alu ge mana je to ga mayan mayan chadi pa jana harne ka do pamu ye ba alu mana je hek to ye ko adugagi phadigom khara su dum hunjan jagi ba phadigom je hore e adugagi asigana chanam do sedu chanam do aina namjan mane aba chanam ji maton thopa leiram ba duga ne chanam je dum namjan mane chanam oya kadra di khangde chanam ta ga da ta de ne madumapu mana de haipe chaujare e aba ado mayam asigi alu pan ga sibo chi ani ta mongol purai ne pol tai ne ado mayam ngasi se mapaga iga bonterapur da chattoini yumda chattoini aba angang singi school halaga chana bagi khesi oina taksalaga thamamage da koi di jumma ga mosori se dum sai ba koi jumda chapani na koi su dum sai ba ado gi ga hapaga khesi tawdoini adu ga ki akoi su khaji khara dum charaga chatlani dana da phakpai sina jumda dum panjaba haibadi bara daina dum khatang khaji khara thajabado adu don tawraga thongdoini ado ai hujik loisanna loire chatpagi video sidi namme aduga wa kam tang angjadre abako aina pugada pochaina sida leire ngasi se sanjoi nangna ba chatoine ba sangong badai puraga chatli abane canteen dagi na han lawba ebede adagi milik met aidrane sangom nai man bido aduiga do puraga chatli abako adui do yanganna chatle angang school thado maga chatli ne aba sagong khi thongba nangna baina ne adagi pochaina siga leire mogi pochaina bathakta leire makadagi bag amuga sinane agi su pochai khara dum pugena na hanagi khalakpa phimate kara ai loksalaga thamyaba adugumado puge aina thamba adugido su ngasi mata charina puraga lae tayongan base lakpa yam nungaite mayam ingi yamna lambida da hoji akhoi jum jawre baka dum blogger ama oirubagi video se dum namningba phawri ebane ko nungaite bana site ta thamaga dum video ji mateng maya dum namningba phawreba aduga aina dum phaminga gi matamjiga khaji khara video macha ama dum lahobani aba apukida nga chara jeng balai machinja puraga lai ni nang putha leite kamai khangi no aku ha moi dro mobile ka tu blog ta ri lo photo na nang ge che photo na nang ge chengo Chagong ki tawre yam sibaching siptila kaina habro sini bako dagi sige siptila gi thangna basna koi college ni ai sharinga gi aina kamjaramba college ni yenghalake ko college so bayang college ki video namak tre jungi ngaida ngayon da gagi che sigi khong le khong nam khong ye koi unda phamni ngasi dine jumde halakpaga parcel amasu lae asigi parcel se phangaroidra ina chinta oina leirambaga chapchana ne akoina halakpaga lae aba yengalake ko mayamna su Flipkart taine fajana segaro ate kai oiramaga de amu de return tawna bagi light ni aba table lamp ni kamai tawdo ba khangde charger natro nam switch on tawro kaino ngandri do kaino ado mayam hoji minute ama phade second khatang oh smaina ngale color su se color makhal makhali color ahum yawbane asigi machu ji ti phajai ko ondoro enge change toro enge color do si machu ji phajai asi ma leira machu ma leire ai sina red color hape oiba ko mix asina se kali mix react white tongan chaura sini am phajai asi mascara inte ram bagine am phajai
ꯀꯣꯂꯣꯝ ꯍꯥꯟꯕꯗ ꯁꯤꯒꯅ ꯀꯣꯂꯣꯝ ꯍꯥꯞꯅꯕꯒꯤ ꯂꯩꯔꯦ